ꯃꯩꯇꯩꯒꯤ ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯇꯣꯅꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯖꯕ ꯑꯣꯖꯥ ꯇꯣꯅꯨꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯂꯥꯛꯏꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨ ꯇꯥꯔꯦ ꯌꯥꯝꯅ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗ ꯑꯃꯔꯣꯝꯗ ꯇꯧꯔꯒꯗꯤ ꯌꯥꯝ ꯏꯀꯥꯏꯖꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯕ ꯌꯥꯕ ꯆꯥꯛꯀ ꯁꯤꯟꯕꯤꯔꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯒꯤ ꯆꯥꯛ ꯆꯥꯕ ꯆꯪꯖꯔꯤ ꯃꯁꯤ ꯑꯣꯖꯥ ꯇꯣꯅꯨꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯖꯕꯁꯤꯗꯒꯤ ꯑꯍꯨꯝ ꯁꯨꯕ ꯁꯔꯨꯛꯁꯤ ꯍꯧꯖꯒꯦ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯤꯀꯣ ꯑꯣꯖꯥꯁꯦ ꯃꯩꯇꯩ ꯑꯣ ꯁꯤꯅ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯑꯣꯏꯔꯦ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯣꯝꯅ ꯑꯣ ꯃꯩꯇꯩ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯀ꯭ꯋꯥ ꯅꯨꯡꯒꯁꯤ ꯌꯥꯝ ꯐꯖꯅ ꯊꯥꯏ ꯑꯗꯨꯒ ꯁꯤ ꯇꯥꯏꯅꯔꯤꯕ ꯃꯑꯣꯡꯁꯦ ꯊꯣꯡꯒꯥꯟ ꯆꯪꯉꯛꯑꯦ ꯊꯣꯡꯒꯥꯟꯒꯤ ꯀꯩꯅꯣꯁꯤꯗ ꯌꯦꯠꯂꯣꯝꯗ ꯑꯩꯒꯤ ꯌꯦꯠꯂꯣꯝꯗꯅ ꯃꯩꯇꯩꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯦꯛ ꯑꯣꯏ ꯁꯤꯗꯩꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯕꯥꯛ ꯍꯥꯏꯔꯤꯁꯤ ꯃꯣꯏꯁꯦ ꯕꯪꯒꯥꯂꯤ ꯉꯥꯡꯕ꯭ꯔꯣ ꯑꯣꯖꯥ ꯕꯪꯒꯥꯂꯤ ꯉꯥꯡꯕ ꯍꯥꯏꯗꯤ ꯃꯤꯇꯣꯞꯀꯤ ꯍꯤꯡꯒꯣꯜ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯩꯇꯩ ꯂꯩꯔꯤꯕ ꯌꯨꯝꯀꯣꯛ ꯍꯨꯝꯐꯨ ꯃꯥꯄꯟꯁꯤꯃꯗꯤ ꯀꯩꯅꯣ ꯇꯧꯅ ꯄꯨꯟꯅ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯀꯩꯅꯣ ꯃꯣꯏ ꯁꯣꯝꯗ ꯑꯣ ꯁꯤꯗꯁꯨ ꯃꯣꯏꯒꯤ ꯂꯩꯕ꯭ꯔꯣ ꯕꯤꯈꯥꯅꯤꯕ ꯑꯣ ꯃꯩꯇꯩꯒꯤ ꯌꯨꯝꯅꯦꯕ ꯑꯣ ꯉꯁꯥꯏ ꯎꯔꯛꯄꯗꯣ 마저 이따라 오이지 마저 호이네 호이네 짱이지 어어 공하나 한들 나 이리 보이지 호이 호이 어어어 마시 마중 감들 오이지 시디 찡동 오이나 떠우러 자 또누기 호이기 제바 찡동 오이나 시나 까나기 윰나 어 ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯗ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯣꯏꯅ ꯇꯧꯕꯁꯤꯗꯩꯗ ꯀꯥꯈꯠꯂꯒ ꯌꯨꯝ ꯑꯅꯥꯟꯕ ꯑꯃ ꯂꯩꯔꯝꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯂꯧꯇꯣꯡꯕꯝ ꯇꯥꯔꯦꯀꯣ ꯂꯧꯇꯣꯡꯕꯝ ꯀꯨꯂꯝꯃꯅꯤ ꯒꯤ ꯌꯨꯝꯗ ꯌꯨꯝ ꯂꯣꯏꯁꯟꯗ꯭ꯔꯤ ꯃꯥꯏ ꯌꯨꯝ ꯁꯥ ꯊꯝꯕꯩ ꯋꯥꯇꯅꯤ ꯃꯣꯏ ꯃꯄꯥ ꯂꯩ ꯂꯣꯏꯅ ꯑꯣ ꯌꯨꯝ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯑꯣ ꯃꯅꯤꯡꯒꯤ ꯃꯅꯤꯡꯁꯦ ꯃꯣꯏ ꯁꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯦꯕ ꯁꯟꯗꯁꯨ ꯂꯩ ꯑꯃ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤ ꯃꯄꯥ ꯅꯨꯄꯥ ꯃꯣꯏ ꯄꯣꯛꯑꯝꯃꯤ ꯑꯣ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣ ꯑꯣ ꯆꯪꯐꯝꯁꯤ ꯁꯨꯃꯥꯏꯅ ꯄꯨꯜꯂꯤꯔꯥ ꯕꯁꯣꯔ ꯍꯥꯏꯁꯤ ꯐꯤꯔꯣꯏꯅꯤꯀꯣ ꯑꯣ ꯑꯣ ꯃꯣꯏꯁꯤ ꯀꯩꯅꯣ ꯑꯣ ꯑꯣ ꯃꯥꯝꯗꯣꯞ ꯈꯜꯂꯤꯅꯦ ꯑꯣ ꯁꯣꯝꯗꯗꯤ ꯃꯥꯝꯗꯣꯞ ꯖꯇ꯭ꯔꯥ ꯍꯨꯟꯕꯒꯥꯏꯁꯤ ꯇꯧꯗꯕ꯭ꯔꯥ ꯇꯧꯅꯗꯦ ꯇꯧꯅꯗꯦ ꯊꯣꯏꯅ ꯀꯩꯅꯣꯒꯤꯗꯤ ꯍꯔꯤꯃꯟꯗꯤꯗ ꯄ꯭ꯔꯃꯣꯠ ꯇꯧꯅꯕꯅꯤꯅ ꯍꯔꯤꯃꯟꯗꯤꯗ ꯑꯗꯨꯝ ꯀꯣꯆꯤꯡꯅꯤ ꯍꯔꯤ ꯃꯥꯟꯗꯣꯞꯇ ꯇꯧꯕꯅꯤꯅ ꯑꯥ ꯑꯅꯝꯕ ꯃꯥꯟꯗꯣꯞ ꯇꯧꯔꯤ ꯀꯩꯅꯣ ꯑꯣ ꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯇꯧꯗꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯦ ꯃꯣꯏꯁꯦ ꯖꯣꯁꯣꯏꯁꯦ ꯇꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯨ ꯁꯤꯗ ꯁꯄꯣꯁ ꯃꯥꯝꯗꯣꯞ ꯈꯜꯂꯒ ꯇꯧꯔꯒꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯀꯥꯏꯗꯨꯗꯤ ꯇꯧꯗꯦꯕ ꯖꯇ꯭ꯔꯥ ꯍꯨꯟꯕꯁꯦ ꯃꯣꯏꯅ ꯒꯣꯠ ꯑꯗꯨꯝ ꯖꯇ꯭ꯔꯥꯅ ꯑꯗꯨꯝ ꯇꯧꯋꯤ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯃꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯌꯥꯏ ꯒꯣꯠꯅ ꯑꯗꯨꯝ ꯖꯇ꯭ꯔꯥ ꯑꯣꯏꯌꯦ ꯑꯣ ꯚꯥꯞ ꯐꯔꯗꯤ ꯑꯗꯨ ꯁꯅꯥꯖꯝꯕꯤ ꯑꯣꯏ ꯑꯗꯨꯅ ꯃꯣꯏ ꯄꯔꯃꯥꯟꯗ ꯄꯨꯕꯤꯕ ꯕ꯭ꯔꯥꯍꯃꯟ ꯇꯧꯕ ꯀꯩꯅꯣꯅꯤꯅ ꯑꯣ ꯑꯁꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯅꯤ ꯑꯣ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ ꯁꯤꯅ ꯑꯣ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯊꯔꯝꯃꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯃꯆꯥꯅꯨꯄꯥ ꯊꯕꯛ ꯇꯧꯔꯤ ꯑꯥꯔꯃꯤꯗ ꯑꯣ ꯂꯧꯇꯣꯡꯕꯝꯒꯤ ꯃꯌꯥꯝ ꯂꯧꯇꯣꯡꯕꯝ ꯉꯥꯛꯇꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯂꯩꯕꯤꯔꯤꯁꯤꯕꯣ ꯏꯅꯥꯎꯗꯤ ꯀꯩꯌꯨꯝꯒꯤ ꯑꯩ ꯃꯌꯥꯡꯂꯝꯕꯝꯅꯤ ꯀꯩ ꯃꯤꯡꯗꯤ ꯃꯌꯥꯡꯂꯝꯕꯝ ꯈꯣꯒꯦꯟꯗ꯭ꯔ ꯀꯧꯏ ꯈꯣꯒꯦꯟꯗ꯭ꯔ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯑꯩ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯊꯕꯛ ꯁꯨꯏ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯏꯁ ꯌꯥꯝ ꯐꯩꯅ ꯑꯗꯒꯤ ꯏꯅꯥꯎꯗꯤ ꯑꯩꯅ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯒꯥꯔꯤ ꯑꯆꯧꯕ꯭ꯔꯣ ꯀꯩꯅꯣ ꯀꯨꯃꯥꯔꯒꯤ ꯀꯋꯥꯒꯤ ꯍꯥꯏꯕꯗꯤ ꯍꯦꯛ ꯃꯆꯥꯅꯨꯄꯥꯅꯤ ꯑꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯪꯖꯔꯝꯕꯗꯣ ꯑꯣ ꯌꯨꯝ ꯆꯥꯎꯅ ꯁꯥꯒꯠꯂꯤꯗꯣ ꯑꯣ ꯀꯩꯅꯣ ꯂꯧꯇꯣꯡꯕꯝꯒꯤ ꯑꯃ ꯆꯦꯡꯉꯤꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯃꯤꯡꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅ ꯕꯤꯔꯦꯟ ꯀꯧꯏ ꯕꯤꯔꯦꯟ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯩ ꯁꯨꯕꯤꯔꯤꯒꯦ ꯐꯤ ꯇꯨꯔꯝꯃꯦꯕ ꯍꯧꯖꯤꯛ
ꯅꯠꯇꯦ ꯂꯝ ꯆꯠꯂꯒ ꯇꯧꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯁꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯗꯨꯀꯥꯟ ꯂꯩ ꯕꯖꯥꯔꯗ ꯕꯖꯥꯔꯗ ꯑꯣ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕꯣ ꯇꯧꯔꯤ ꯑꯦ ꯐꯩꯅꯦ ꯐꯩꯅꯦ ꯑꯦ ꯑꯁꯣꯝꯗꯁꯨ ꯂꯩꯅꯦ ꯁꯤ ꯂꯧꯊꯣꯛꯑꯝꯕꯅꯤ ꯁꯤꯒꯤ ꯒꯥꯔꯤꯁꯤ ꯀꯗꯣꯝꯗꯩ ꯆꯪꯉꯛꯏꯅꯣ ꯑꯣ ꯑꯁꯣꯝꯗ ꯆꯪꯐꯝ ꯂꯩꯌꯦꯕ ꯑꯣ 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 ꯃꯌꯥꯡ ꯅꯨꯄꯤ ꯑꯁꯤ ꯀꯩꯅꯣ ꯐꯖꯅ ꯃꯣꯏ ꯂꯥꯏꯒꯤ ꯂꯥꯏꯒꯤ ꯑꯣ ꯈꯅꯤꯕ ꯖꯂꯥꯜꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯤꯡ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯆꯪꯕ ꯑꯣꯏꯅ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯌꯦꯡꯕꯤꯌꯨ ꯁꯤꯗꯁꯨ ꯂꯧꯇꯣꯡꯕꯝꯒꯤ ꯀꯣꯂꯨꯞꯇꯤ ꯌꯥꯝꯃꯤꯅ ꯁꯤꯁꯨ ꯂꯧꯇꯣꯛꯐꯝꯅꯦꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯥꯔꯃꯤꯅꯤ ꯑꯣ 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 ꯑꯅꯤꯃ ꯔꯤꯇꯥꯌꯔ ꯂꯥꯛꯑꯦ ꯑꯣ 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 ꯁꯤ ꯂꯥꯛꯇ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯆꯥꯁꯤꯡ ꯑꯣ 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 ꯑꯃꯅ ꯑꯣ ꯁꯣꯝꯗꯩ ꯆꯪꯉꯛꯄ ꯑꯣ ꯃꯣꯏ ꯁꯥꯒꯩ ꯆꯥꯎꯏ ꯈꯔ ꯑꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯗꯣꯏꯗꯣ ꯀꯅꯥ ꯌꯨꯝꯅꯦꯕ ꯑꯩꯁꯦ ꯀꯨꯂꯃꯅꯤꯒꯤ ꯌꯨꯝꯅꯤ ꯀꯨꯂꯃꯅꯤꯒꯤꯗ ꯁꯤ ꯃꯣꯏ ꯃꯆꯤꯟ ꯃꯔꯤ ꯌꯨꯝꯅꯤ ꯁꯤ ꯂꯩꯁꯦ ꯑꯣ 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 ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯂꯧꯇꯣꯡꯕꯝ ꯀꯨꯂꯃꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯇ ꯂꯩꯕꯗꯨꯒꯤ ꯃꯌꯨꯝ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯩꯈꯤꯗꯕꯒꯤ ꯐꯤꯔꯣꯏꯒꯤ ꯊꯣꯛꯂꯛꯄꯅꯦ ꯌꯨꯝꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯍꯥꯏ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯌꯥꯝ ꯑꯩꯈꯣই ꯂꯥꯛꯆꯔꯤꯕ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯁ꯭ꯋꯥꯏꯒꯤ ꯃꯌꯥꯝꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯁꯤꯟꯕꯤꯔꯤ ꯃꯥꯅꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯄꯨꯟꯁꯤꯒꯤ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯂꯃꯟꯁꯤꯡ ꯇꯣꯟꯖꯕ ꯍꯥꯏꯗꯨꯅꯤ ꯑꯣꯖꯥ ꯉꯥꯛꯈꯣꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯄ꯭ꯂꯥꯏ ꯏꯁꯤꯡ ꯄꯤꯕ ꯁꯄ꯭ꯂꯥꯏ ꯏꯁꯤꯡ ꯐꯖꯅ ꯐꯪꯉꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯃꯩ ꯂꯩꯔꯦ ꯏꯁꯤꯡ ꯂꯩꯔꯦ ꯑꯩ ꯀꯔꯤ ꯂꯝꯕꯤ ꯊꯣꯡ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯑꯥꯎ ꯑꯥꯎ ꯑꯣ ꯌꯥꯝ ꯍꯣꯔꯦꯟ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯒꯤꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯂꯝꯕꯤ ꯆꯠꯂ ꯌꯧ ꯌꯥꯔꯣꯏ ꯀꯥꯏꯗꯅ ꯂꯝꯕꯤ ꯀꯥꯏꯗꯅ ꯂꯩ ꯑꯃꯥꯡ ꯈꯪꯗꯦ ꯁꯤ ꯕꯣꯔꯗꯔꯅꯤ ꯍꯥꯏꯗꯣ ꯍꯥꯏꯐꯦꯠ ꯎꯠꯆꯕꯩ ꯋꯥꯅꯤ ꯑꯋꯥꯡ ꯆꯠꯄꯅ ꯑꯗꯨ ꯆꯠꯂꯨꯔꯒ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯅ ꯋꯥꯕꯤꯔꯦ ꯑꯣꯖꯥ ꯃꯣꯔ ꯍꯥꯏꯔꯝꯃꯕ꯭ꯔꯣ ꯃꯌꯥꯝꯒꯤ ꯆꯥꯛꯁꯤ ꯑꯣꯖꯥ ꯀꯨꯂꯃꯅꯤ ꯍꯥꯏꯕꯅꯤꯀꯣ ꯀꯨꯂꯃꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯇ ꯊꯕꯛ ꯇꯧꯔꯤꯕꯒꯤ ꯌꯨꯝꯗ ꯀꯩꯅꯣꯁꯤꯡꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯍꯣꯠꯅꯕꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯣꯔꯤ ꯃꯁꯤ ꯑꯅꯧꯕ ꯃꯍꯥꯎ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯖꯗꯣꯔꯤ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯖꯕꯁꯦ ꯂꯃꯥꯒ꯭ꯔꯥꯝꯗ ꯄꯨꯖꯥꯒꯤ ꯃꯇꯝꯗ ꯆꯠꯄꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯆꯥꯅꯕ ꯕꯟꯗ꯭ꯔꯥ ꯑꯩ ꯌꯥꯎꯖꯔꯛꯀꯦ ꯀꯔꯤ ꯂꯥꯜꯂꯤꯔꯣ ꯂꯝꯕ꯭ꯔꯥꯒ꯭ꯔꯥꯝ ꯍꯥꯏꯕ꯭ꯔꯥ ꯂꯃꯥꯔꯒ꯭ꯔꯥꯝ ꯍꯥꯏꯕ꯭ꯔꯥ ꯂꯃꯥꯔꯒ꯭ꯔꯥꯝ ꯑꯠꯆꯥ ꯑꯠꯆꯥ ꯑꯣ ꯑꯗꯨꯅꯤ ꯑꯗꯨ ꯀꯅꯥ ꯈꯪꯅꯤꯒꯦ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤ ꯀꯩꯅꯣ ꯅꯣꯏ ꯑꯣ ꯕꯥꯁꯣꯔ ꯍꯥꯏꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯛ ꯆꯥꯖꯒꯦ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤ ꯂꯣꯏꯗ꯭ꯔꯤꯑꯅ ꯇꯧꯔꯤ ꯃꯊꯦꯜꯁꯤꯗꯤ ꯆꯥꯕꯗ ꯁꯨꯃꯥꯏꯅ ꯆꯥꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯤꯇꯩꯂꯣꯟꯗ ꯀꯔꯤ ꯁꯤꯗꯤ ꯃꯌꯥꯡ ꯂꯣꯟꯅꯅꯤꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯁꯦꯡꯕ ꯂꯣꯟꯗ ꯃꯍꯤ ꯃꯌꯥꯏ ꯐꯪꯉꯁꯤ ꯃꯍꯤ ꯃꯌꯥꯏ ꯐꯪꯉꯁꯤ ꯍꯥꯏꯗꯣꯏꯔꯣ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯑꯃ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃ ꯁꯂꯥꯗꯀꯤ ꯃꯑꯣꯡꯗ ꯑꯃ ꯑꯗꯒꯤ ꯕꯣꯔꯥ ꯑꯃ ꯑꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯇꯨꯝ ꯊꯣꯡꯕꯕꯨꯗꯤ ꯀꯁꯥꯔꯣꯝꯒꯤ ꯃꯄꯥꯟꯂꯣꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔꯦ ꯑꯇꯩ ꯃꯊꯦꯜ ꯂꯩꯔꯤꯕꯣ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯂꯩꯔꯤꯕ ꯏꯃꯥ ꯏꯄꯦꯝꯃ 5 ꯁ꯭ꯇꯥꯔꯒꯤ ꯄꯨꯖꯥꯔꯤꯅꯤ ꯍꯥꯏꯗꯨ ꯍꯦꯛ ꯇꯥꯏꯍꯦ ꯀꯩꯅꯣꯗꯣ ꯔꯣꯕꯤꯟꯗꯣ ꯁꯤꯗ ꯀꯩꯅꯣ ꯇꯧꯋꯥꯏ ꯆꯥꯋꯥꯏ ꯇꯈꯤꯅꯣ
Alo biết đâu. Sao nó có một thùng lâu giờ ai nhang mà thiền ông tới xuân cho cái gen tàu cái này thôi poro Hawaii ngay lên đây Hawaii là phụ thuộc cái tâm nhìn nè. Hawaii ông tới thăm được Hawaii ông tới Hawaii ông tới xin ông tới ai cái đam tới thăm được nó tới đi mà thiền gì xin đi Hawaii xuống lại Hawaii thùng ba ngam mà sa thùng ba alu iron ba alu yung sa iron ba adagi salad ki mo nga chawon thùng ba matum ji chaw he adagi bora sini nga sigi akhoi gi saklen je Jalalpur Madhopur Part 1 Part 1 Manipuri gaon da cái là khơi cô làm nhiều cái ibem là trò cái nó được rồi chắc là điều mà hào thùng rồi là cô neo tất thiên gì luôn nha tên tên ipam cái gì nó Jalalpur sige. rồi chỉ thấy cái đúng lo nuôi cái khuôn gì đi cái nào mà thùng nó để cái tài tử lấy với yam thiên này đã ngã cô nên nuôi pi ôm đó ta hàng gì nè nuôi cái nó chỉ cái khuôn gì chabu pi cái gì cái mà hostel đó vui là chắc là rồi Aku jadi. lấy tre Ada mapan dah tetap. ada ipan thabo cái đi phát triển tàu đi bộ Tahu di tu. phải phải ada cái Jadi hari di mana aku tahu cari musuh ke pang sana ba kono ba loina aku tahu. cái tàu vậy bà mà cái gì vậy nè Nama ke saroi khang bữa tàu rồi tahu di pujara sarung khama ama loina pun ma tahu dia ko Jalalpur dia ma tahu buce di dia. ô adu phải nè adu ada cái yam nungai ba ama ngako chỉ là cái nó rồi bị chango nó cái nó nè ấy lại bác pha ba cái nó nè background nè yam nungai giờ ba mất tâm giờ kìa akhoi cái nó đi akhoi cái lần nữa ibem cái mà mình câu kìa Bimola cái yum ningon no sarong ngon ni ô ada yam nungai đi xe ngồi ahum na sak thong bi bani oja hoina ngarang dagi baton tau dana sak thong gadam ni na cái hau khre insang thong bodo mingong ta hana hayu se Ai di do ma dia bi tu. sogai jam roma Sawai jam do ma. adagi Ai thangma jam kita. subita ado moi je noi sai ji holi pala ga tau ro Holi ki sakja ge ama kha. Aku se holi ki oina sakja ge ama kha ise moi mayam na Davida du na ko ngasi akta da ko sinja ba ise ni sakja do ise do holi ki se oina ama kha sakja ge. holi mi kaya ga saket noi sai da Jadi ini puro. yam challi ne de le sabi ga yaura Asi je ko mang gi macha ni. Ai mana ai sina ma gi mane gi macha. ô ada isai holi gi do mati ma atai khun da salak padu soi dana uram tai noi Aku sini sendiri caca du diri. nati ne ai di ai gi youtube ta khun gi na holi gi tam da ga le ma mayam theng nei ba adum sa hal le ba ado isai mati ma khwai mayam tamin na si ada ai lai ba farina ai ga berkhal da gi a si gi ju chin bi ba ma oi bi ne khoi gi pravir kumar akoi berkhal dai lamin na jai se ma ji ai nga sai hai ja gare akoi gi bi hai akoi perkanis akoi gi dulki thin bani all india radio silcher gi maitai macha da ma khatani ma yarak pani na ma na dhulok si pai bi dori are holo yar Sri Gauranga Mahaprabhu ki. joy
hari yang pasal kere yang su yang hau kere kari ba ibe mungkin ming do Sabita, Sobita ga Roma. Roma ga adagi ha amaga sakhi ke ro ngako ala ai hotel lo singi ga akhoi gi inau kulamani ma chuti tholok pani peren nagi peren da duty ta dana posting ta dana lai ya Nagaland police ki magi yum dan ni ja ha Nagaland police ni ne ado magi da sak so haung na sare ado isai ja amaga sakhi ga ro yam chang da bida tilapta nungai ba pung che chi Aja, malu. Boleh hari. Aduh,
ꯑꯩꯅ ꯖꯂꯥꯜꯄꯨꯔ ꯃꯥꯙꯣꯄꯨꯔ ꯍꯥꯏꯕꯅꯤꯀꯣ ꯃꯥꯙꯣꯄꯨꯔ ꯄꯥꯔꯠ 1 ꯗ ꯂꯥꯛꯆꯔꯒ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯩꯇꯩ ꯈꯨꯡꯒꯪ ꯌꯥꯝ ꯇꯥꯝꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯅꯤ ꯑꯩ ꯆꯠꯆꯔꯒ ꯎꯠꯆꯒꯦ ꯑꯗꯣ ꯃꯁꯤꯗ ꯂꯥꯛꯆꯔꯒ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯖꯂꯥꯜꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯙꯣꯄꯨꯔ ꯄꯥꯔꯠ 1 ꯄꯥꯔꯠ 1 ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯒꯥꯎꯟ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯒꯤ ꯃꯔꯝꯗ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯑꯃ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯅꯕ ꯍꯣꯠꯅꯖꯕꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯧꯇꯣꯡꯕꯝ ꯀꯨꯂꯃꯅꯤ ꯃꯌꯨꯝꯗ ꯆꯥꯛꯁꯨ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯕꯤꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯅ ꯏꯁꯩꯁꯨ ꯅꯨꯡꯉꯥꯏꯕ ꯇꯥꯖꯔꯦ ꯑꯗꯣ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏ ꯅꯣꯂꯨꯞꯆꯔꯤ ꯑꯗꯣ ꯏꯅꯥꯎ ꯄ꯭ꯔꯕꯤꯔ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯔꯛꯄ ꯕꯦꯔꯈꯥꯜꯗꯒꯤ ꯄ꯭ꯔꯕꯤꯔ ꯀꯨꯃꯥꯔ ꯈꯥꯡꯉꯦꯝꯕꯝ ꯑꯩꯈꯣꯏ ꯗꯣꯟ ꯕꯣꯁꯀꯣꯒꯤ ꯑꯣꯖꯥꯅꯤ ꯂꯣꯏꯅꯅ ꯍꯥꯟꯅ ꯍꯥꯏꯖꯈꯔꯦ ꯑꯩꯈꯣꯏꯒꯤ ꯕꯤ ꯒ꯭ꯔꯦꯗ ꯍꯥꯏ ꯒ꯭ꯔꯦꯗꯀꯤ ꯀꯩꯅꯣ ꯑꯥꯔꯇꯤꯁꯅꯤ ꯑꯩꯈꯣꯏꯒꯤ ꯙꯨꯜꯀꯤꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯁꯤꯜꯆꯔꯗ ꯃꯩꯇꯩ ꯃꯆꯥ ꯃꯊꯟꯗꯅꯤ ꯌꯥꯝ ꯐꯖꯅ ꯃꯥꯅ ꯃꯒꯨꯟ ꯍꯥꯞꯄꯤꯔꯦ ꯃꯥꯃꯛ ꯏꯅꯥꯎꯁꯤꯃꯛ ꯌꯥꯎꯔꯛꯑꯝꯗ꯭ꯔꯗꯤ ꯏꯁꯩꯁꯨ ꯐꯖꯔꯣꯏꯅꯦꯀꯣ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣ ꯂꯨꯄꯥ ꯆꯅꯤ ꯌꯨꯝꯕꯨꯅ ꯊꯥꯕꯁꯦ ꯁꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯑꯦ ꯐꯔꯦ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯩ